ꯇꯣꯝꯕꯤꯔꯩ ꯉꯟꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯔꯩꯅ ꯉꯟꯕ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯍꯪꯂꯗꯨꯅ ꯉꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯉꯟꯕꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯕꯣꯛ, ꯑꯗꯣ ꯃꯕꯣꯛ ꯏꯃꯥꯗꯣ ꯃꯕꯣꯛꯅ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯈꯔ ꯁꯦꯟꯅꯕꯤꯌꯣ, ꯑꯩ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯂꯩꯇꯕ ꯌꯥꯔꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯉꯟꯕ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤꯔꯩꯅ ꯅꯃꯥꯒꯤꯗꯤ ꯅꯪ ꯃꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯍꯥꯟꯅ ꯐꯍꯟꯈꯤꯗꯧꯅꯦ, ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯄꯥꯕꯨꯡꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯋꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯉꯥꯟꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯉꯥꯟꯕ ꯁꯦ ꯍꯥꯏꯌꯣ, ꯅꯪ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯇꯣꯝꯕꯤꯔꯩꯅ ꯍꯪꯂꯛꯏ꯫ ꯉꯥꯟꯕꯅ ꯃꯕꯣꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯑꯣꯏꯊꯪꯕ ꯃꯈꯣꯡꯗꯣ ꯀꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯤ꯫ ꯇꯣꯝꯕꯤꯔꯩꯗꯤ ꯀꯣꯛ ꯉꯥꯎꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯑꯁꯨꯛ ꯂꯨꯔꯤꯉꯩ ꯑꯁꯤꯗ ꯊꯧꯖꯥꯜꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯉꯥꯟꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯟꯊꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯇꯣꯝꯕꯤꯔꯩꯁꯨ ꯈꯪꯉꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯣꯝꯕꯤꯔꯩꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯅꯧꯔꯤꯕ ꯏꯆꯥꯒꯤ ꯂꯩꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ ꯇꯣꯝꯕꯤꯔꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯁꯤꯟꯊꯔꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯏꯆꯥ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪ ꯅꯇꯩꯃ ꯑꯃꯗꯤ ꯅꯪ ꯇꯥꯆꯧꯅ ꯊꯣꯛꯍꯜꯂꯤꯕꯅꯦ꯫ ꯃꯕꯣꯛ ꯇꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯦ, ꯏꯆꯥꯅ ꯂꯥꯟꯗꯝꯃꯛꯇ ꯑꯣꯏꯔꯕꯗꯤꯅꯦ, ꯏꯆꯥꯅ ꯋꯥꯔꯤꯕ ꯀꯞꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯉꯥꯟꯕꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯅ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯠꯂꯤꯕꯗꯨ ꯌꯦꯡꯖꯔꯒ ꯂꯤꯟꯊꯣꯏ ꯀꯞꯆꯩ꯫ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯤꯟꯊꯣꯏ ꯀꯞꯅ ꯀꯞꯅ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯋꯣ ꯏꯆꯥꯁꯤꯗꯤ, ꯃꯕꯣꯛꯅ ꯆꯥꯅꯕꯅꯦ ꯏꯆꯥꯁꯤꯡꯒꯤ ꯄꯨꯔꯛꯂꯕꯅꯦ ꯆꯥꯛ, ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯈꯣꯏꯒꯤ ꯆꯥꯅꯕ ꯁꯦꯝ ꯁꯥꯕꯤꯔꯝꯂꯒ ꯇꯣꯝꯕꯤꯔꯩ ꯑꯃꯨꯛ ꯊꯝꯕꯥꯜ ꯑꯃꯨꯛ ꯌꯦꯡꯉꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ, ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕ ꯆꯥꯛꯈꯨꯝ ꯑꯃ ꯍꯦꯛ ꯍꯨꯞꯀꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯃꯌꯥ ꯌꯧꯔꯛꯄꯗ ꯉꯥꯟꯕ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯌꯦꯟꯁꯥꯡ ꯍꯥꯞꯄꯣ ꯍꯥꯏꯕꯅ ꯈꯥꯕꯗ ꯈꯨꯄꯥꯛꯅ ꯄꯪꯊꯥꯗ ꯊꯥꯔꯛꯏ, ꯋꯥꯒ ꯉꯥꯡꯗꯦ꯫ ꯈꯥꯕꯅ ꯀꯩꯗꯧꯔꯦ ꯐꯨꯜꯂꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯖꯜꯂꯤ꯫ ꯁꯅꯥꯊꯣꯏ ꯋꯥ ꯉꯥꯡꯗꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯌꯦꯟꯁꯥꯡ ꯂꯩꯔꯤꯕ ꯑꯗꯨ ꯊꯤꯜꯂꯒ ꯃꯈꯨꯠꯅ ꯈꯜꯂꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯈꯥꯕꯗ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯈꯥꯕꯅ ꯄꯤꯖꯔꯣꯏꯌꯦ, ꯅꯔꯣꯜ ꯊꯣꯛꯇꯗꯧꯅ ꯅꯈꯨꯠꯅ ꯁꯥꯒꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟꯁꯥꯡ ꯑꯗꯨ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯒ ꯉꯥꯟꯕꯗ ꯌꯦꯡꯂꯨꯕꯗ ꯉꯥꯟꯕꯗꯤ ꯆꯥꯛ ꯆꯥꯗꯕꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯈꯥꯕꯅ ꯎꯔꯦ꯫ ꯈꯥꯕꯅ ꯉꯥꯟꯕ ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ ꯚꯥꯏ? ꯑꯁꯤ ꯍꯥꯏꯅ ꯃꯁꯥꯗꯨ ꯅꯣꯝꯗꯅ ꯍꯪꯂꯛꯏ꯫ ꯉꯥꯟꯕꯅ ꯑꯩ ꯅꯣꯡꯃꯇ ꯇꯥꯆꯧ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯔꯛꯇꯕꯅꯦ ꯚꯥꯏ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯈꯝ ꯑꯃꯠꯇꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕꯗꯣ ꯈꯥꯏꯗꯣꯛꯄꯤꯔꯦ꯫ ꯃꯗꯨꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯚꯥꯏ꯫ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯎꯃꯪ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯉꯥꯟꯕ ꯈꯥꯕꯗ ꯄꯥꯎꯗꯝꯖꯔꯛꯏ꯫ ꯈꯥꯕꯅ ꯌꯥꯔꯁꯦ ꯚꯥꯏ, ꯚꯥꯏ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨꯗ ꯚꯥꯏ, ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯥꯕꯅ ꯉꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯉꯥꯟꯕꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯉꯥꯟꯕꯅ ꯏꯁꯣꯔꯗꯨꯅꯦ ꯑꯩꯅ ꯋꯥꯔꯧꯔꯤꯁꯦ ꯚꯥꯏ, ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯍꯜꯂꯒ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ? ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗ꯭ꯔꯕ, ꯃꯌꯥꯗ ꯆꯥꯒꯗꯕ ꯐꯥꯎ ꯆꯥꯗꯗꯅ ꯑꯩꯈꯣꯏ ꯄꯨꯛ ꯊꯜꯂꯣꯏꯔꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏꯗ ꯄꯤꯖꯈꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯁꯣꯏꯅꯍꯜꯂꯒ ꯃꯥꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ? ꯃꯥꯕꯨ ꯑꯩ ꯌꯥꯝ ꯋꯥꯔꯧꯋꯦ ꯚꯥꯏ, ꯑꯩ ꯃꯥꯕꯨ ꯋꯥꯔꯧꯋꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯇꯣꯝꯕꯤꯔꯩ ꯀꯥꯗ ꯆꯪꯂꯛꯄꯗ ꯉꯥꯟꯕ ꯈꯣꯏꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯔꯝꯗꯕꯗꯨꯗ ꯇꯣꯝꯕꯤꯔꯩꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯏꯆꯥ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣꯗꯅ꯫ ꯉꯥꯟꯕꯅ ꯃꯕꯣꯛ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯇꯥꯆꯧ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯏꯃꯥꯗꯣ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ꯫ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯉꯥꯟꯕꯗꯨ ꯅꯤꯡꯉꯝꯗꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤꯔꯩꯅ ꯁꯦ ꯉꯥꯟꯕ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯀꯣ, ꯈꯔ ꯆꯥꯁꯤꯜꯂꯛꯑꯣ, ꯃꯕꯣꯛꯅꯅꯦ ꯆꯥꯛꯁꯦ ꯈꯔ ꯏꯟꯕꯤꯒꯦꯀꯣ꯫
ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩꯅ ꯉꯥꯟꯕꯕꯨ ꯊꯦꯝꯗꯨꯅ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤꯗꯤ ꯏꯟꯕꯤꯔꯛꯏ꯫ ꯉꯥꯟꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯇꯣꯝꯕꯤꯔꯩꯗ ꯌꯦꯡꯂꯗꯨꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯕꯤꯔꯩꯅ ꯉꯥꯟꯕꯗ ꯆꯥꯛ ꯑꯗꯨ ꯏꯟꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯉꯥꯟꯕꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥ ꯌꯧꯔꯛꯄꯗ ꯁꯅꯥꯊꯣꯏ ꯇꯣꯝꯕꯤꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯔꯛꯏ ꯑꯗꯨꯒ ꯆꯤꯡꯁꯤꯜꯂꯒ ꯆꯥꯛ ꯑꯗꯨ ꯁꯅꯥꯊꯣꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯈꯥꯕ ꯃꯆꯤꯟ ꯈꯔ ꯁꯨꯒꯠꯂꯒ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ ꯉꯁꯥꯏꯁꯨ ꯅꯪ ꯂꯣꯏ ꯆꯥꯊꯣꯛꯄ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯐꯥꯎ ꯄꯦꯟꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯁꯅꯥꯊꯣꯏꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯣꯏꯁꯨ ꯂꯥꯎꯔꯤꯗꯨꯗꯤ ꯅꯣꯏꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯈꯤꯕꯩ ꯋꯥꯅꯦ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯔꯩ ꯈꯥꯕ ꯑꯃꯗꯤ ꯉꯥꯟꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯁꯥꯎꯖꯤꯟꯅꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯟꯕ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯐꯥꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯁꯣꯝꯗꯁꯨ ꯊꯣꯏ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯉꯥꯟꯕꯅ ꯀꯞꯈꯤꯕꯗꯨ ꯊꯣꯏꯒꯤ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏ ꯑꯃꯨꯛ ꯊꯝꯕꯥꯜꯅ ꯃꯉꯣꯟꯗ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯣꯏ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯟꯕꯒꯤ ꯑꯋꯥꯕ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯊꯣꯏ ꯇꯨꯝꯕ ꯌꯥꯗꯅ ꯉꯥꯟꯕꯒꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯃꯣꯅꯤꯀꯥ ꯉꯁꯥꯏ ꯁꯅꯥꯊꯣꯏꯅ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯉꯥꯟꯕꯒꯤꯗꯃꯛ ꯋꯥꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯣꯅꯤꯀꯥ ꯀꯞꯆꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯅꯥꯊꯣꯏꯅ ꯇꯧꯈꯤꯕ ꯐꯥꯒꯤ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯅꯤꯀꯥ ꯃꯇꯣꯝꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯣꯛꯆꯔꯤ꯫ ꯃꯣꯅꯤꯀꯥꯅ ꯗꯥ ꯁꯅꯥꯊꯣꯏ ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯤꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯀꯞꯍꯟꯕ ꯉꯝꯕ ꯂꯣꯏ ꯉꯝꯃꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯣꯅꯤꯀꯥ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯈꯪꯍꯧꯗꯦ ꯃꯣꯅꯤꯀꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁꯅꯥꯊꯣꯏꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯁꯛꯇꯝ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯣꯅꯤꯀꯥ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯁꯨꯝꯍꯠꯈꯤꯗꯨꯅ ꯃꯣꯅꯤꯀꯥ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯁꯣꯝꯗ ꯈꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯀꯣꯜ ꯇꯧꯅꯤꯡꯕ ꯀꯌꯥ ꯐꯥꯎꯔꯕꯁꯨ ꯂꯥꯡꯂꯦꯟ ꯈꯥꯕꯗ ꯀꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯋꯥꯔꯝꯒꯤ ꯈꯟꯗꯨꯅ ꯂꯥꯡꯂꯦꯟ ꯀꯣꯜ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯍꯦꯛ ꯎꯏꯁꯤꯜꯂꯛꯄꯒ ꯈꯥꯕꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯆꯣꯡꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯈꯪꯍꯧꯗꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯑꯒ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯗꯥ ꯈꯥꯕꯅ ꯆꯣꯡꯊꯣꯔꯛꯂꯤꯗꯨꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯁꯣꯝꯗꯅ ꯔꯣꯖꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯆꯥꯎꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯂꯩꯃꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯃꯇ ꯄꯥꯏꯌꯨ ꯌꯥꯗꯦꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯏꯔꯥꯡ ꯄꯂꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯖꯩ꯫ ꯂꯩꯃ ꯑꯃꯨꯛ ꯔꯣꯖꯤꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯔꯣꯖꯤ ꯄꯨꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯄꯨꯡ 11:30 ꯈꯔ ꯍꯦꯜꯂꯝꯂꯦ꯫ ꯔꯣꯖꯤꯅ ꯄꯨꯡ 11:30 ꯈꯔ ꯍꯦꯜꯂꯦ ꯃꯃꯥ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯕꯕꯥꯗꯨꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯖꯤꯁꯨ ꯃꯆꯤꯟꯗ ꯁꯣꯟꯖꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯈꯔ ꯆꯦꯞꯊꯔꯒ ꯌꯦꯡꯖꯔꯤ꯫